Imphal East ki JNB Yaran Pata Hangba Institution and Quarantine Center da Grade 4 oina thabak tawba Medical Department ki staff ama Quarantine Center asida laiba inmate nupa mangana maram sadana phu seibagi thabak tawduna shonkhibaga mari leinana Porompat Police na phakre Makhoi manga police na pharaba matungda mari leinaba court ta puthoklaba matungda court na ngasi sajiwa jail da thajinkre loinana jail asigi manungda hangba Quarantine Center da laikre haire Press na phangba pawgi matung inadi hiram masigi matangda Imphal East ki Chief Medical Officer oina Thaupuribi Dr. N. Indrani Devina inmate nupa manga asina JNB Institution and Quarantine da mathau tawba Grade 4 staff asi phuduna shokhalle makhoi gi mathakda ain yoba thabak lokhat pinaba Imphal East ki SP da ngarang aiba chema pisinduna wakalakhi Wakat cherol asida pallibadi inmate manga asi Delhi dagi Imphal da halaklaba matungda June kulhum doida makhoi gi Quarantine Center asi KV akang pata oikhi adubu mafam aduda laifam leitabadagi makhoi JNB Institution and Quarantine Center asida laktuna laikhibani makhoina Quarantine Center asida leiraba matung June tang kunmari gi ayuk pung tara muk taba matamda protocol gi wangmada mobile phone sinaduna Quarantine Center asigi room kaya video clipping tawbagi thabak chathaki asigumba protocol kaiba thabak asi tawdana bagi damakta Quarantine Center asida Grade 4 staff oina thabak tawriba PIS Dinesh Singana haiki Loinana Dinesh Singana Quarantine Center sing asibu luna na thamna ba shit sengbagi thabak chatharingai da photo kapna chingba tawu singa du tawidana ba haijeki maduda inmate manga aduna Grade 4 staff PIS Dinesh Singha da phuchaibagi thabak tawudagi mahaki yet thangba pisum kaiduna thina shokhi hairi masigi matungda ka henba thabak tawba inmate nupa manga asi phaduna lokhat pham thokpa thabak lokhat pinabagi damak Imphal East ki SP da wakacheron pisin kibani Masigi matungda Imphal East Police ki kangbuna inmate manga adu pharaba matungda mari lenaba court ta puthoklaba matungda court ki rai amagi matung inna makhoi manga bu ngasi sajiwa jail da thajankhibani hairi aduga atopa paw amana BJP Thadokluraba NPP ge MLA mari BJP da amu hanna sogotkre governor da sogotcheron pisinkre independent MLA ama yauna MLA ahum BJP da chongsinkhre BJP na lusingba chungsina balengak asida sahi ahum makhai hena mapang oiminar khiba NPP gi MLA mari numit kharani BJP da sogot patok luraba matung amu hanna BJP da sogot ba warep laukhre masigi matang da NPP gi MLA mari na Manipur gi governor unaduna BJP da amu hanna sogot pagi cheron pisinkre hairi Manipur da thokliba politician gi sarang na ba sigi matang da ngarang New Delhi da BJP gi national leader su oiriba Center lenga ki Home Minister Amit Shah amadi BJP gi National President JP Naddaga punna phamina duna kupna wari sanaraba matung BJP da amuk sogatna baware pasi laukhibani hairi NPP gi MLA mari Delhi da BJP gi National Leader singa unaruraba matung ngasi numit yungba matung minute nifu manga rom satpa matamda neda gi convener su oiriba Assam lenga ki Health Minister Hemanta Biswa Sharma amadi NPP gi National Leader su oiriba Meghalaya gi Chief Minister Konark Sangma ga loinana Imphal da thunglaki Lusing basing asina Imphal airport te hek thungbaga NPP gi MLA mari BJP lengak ta amu hana sogale haina bagi damak Manipur gi governor Dr. Nazma Heptula unaduna ai boseron pisinki Governor unadringai da NPP gi lusing ba Konark Sangma na hai NPP amadi BJP gi marakta nungaina daba sigi matangda ngarang New Delhi da BJP gi central leader su wariba Home Minister Amit Shah amadi BJP gi National President JP Nadda ga punna phamina duna khanakre Mifamaduna NPP na makata na BJP da sogatpa haina su yanare NPP gi MLA mari mak hanagum minister gi phamda hanjilagani adumoina mak portfolio da hongba kharadi lakpa yai NPP na thengnari ba khudongcha da basigi matang da su ngarang BJP gi national leader sing da paudam ki hiram masigi matang da BJP gi national leader sing na kupna yengsinbaga loinana personal OINA yengsingani haibagi thajaba pirakle Central leader singna thajaba pirakpa amadi Manipur miyam gi thajaba manghandanaba BJP da NPP gi MLA marina amuk hanna sogotpani haina mahangna makhatana phongdoki Governor unaruraba matung Hemanta Biswa Sharma amadi Konark Sangma na lusingduna NPP gi MLA mari yauna Chief Minister Biren gi Banglo da changduna hiram masigi matang da kupna wari sanakhi hairi adum oinamak Chief Minister ga kari karamba wafamda kari khana khibage haibadudi paumi singna sapchana khangbangamdre Panbe abadi BJP na lusing basungsina balengak asigi mathakta NPP gi MLA marina sogalaroi haiba warep lorpadagi Manipur da politician gi achogba sarang naba ma thorakhibani masiga iroinana sarang naba si watem naba NPP gi national leader su oiriba Meghalaya gi Chief Minister Konark Sangma amadi North East Democratic Alliance nedagi convener su oiriba BJP gi lusingba Hemanta Biswa Sharma na Manipur da laktuna MLA mari asibu themjinbaga loinana makhoi gi pendaba singi matang da kupna wari sanaduna lakhibani
Wari sanabadudha phal taba ngamdabadagi tha sigi saichat kulhumdoida Manipur gi NPP gi MLA mari Delhi da puduna central leader singa wari sanankhibani ngarang BJP gi makok thongba lusingba singa pung ama makhai hena phaminaraba matung BJP da amohana saugatnaba ware basi lawrakhibani hairi National leader singa wari sanabadudha hojik NPP gi maikei dagi sungsinaba lengak asigi lusingba oiriba CM Biren gi mathakta pendaba wafam kya thamki center na makhoi gi wafam singa do taraba matungda center na kari tawba yabage haibadu yangsinge haiba wafam phongdorakhi hairi Chairak asida Jiribangi Independent MLA Utshap Udin yauna Congress ki MLA ani punna MLA ahum ngasi BJP da chongsinkhre hairi Arorada Paobilai news reader ki video bi yengbiri bu khuding makpu thagachari